Universal Friendship Organization sponsor Toriba Sazan Academy Amadi Organization bu Palaga Reverend Takilamam Ramanda Maitena Karem Katana Dunangang Basakpi video Ama Hausik Amuk Nonghuna social media that viral Urekli Basi live activity. Satjal is in an hour. Madi Masangadis Yam Sana Kakre. Masi Agi Tokri Mamanga Ozama the Pamir Vishmana Mayamar the Masu Pambayawi. I know Masiki Warisi Liba Loragaman non turn the time. I know Manaka Project like a Babun, say who Pugum to Isure, Babun and Hodong Natra, Man Kunde, Mahatan Leragaman Nomaka. I hope don't me, hey man. Tawdok asigi matangda Numit Nigi Manungda, Reverend Takilamam Ramanda Maitena, the Ladiba UFO Central Headquarter da Pau Pogtuna, Wakan Taminagadabani Haina, Organization Asiki Secretary General, Y Mayrab Angomna, Section Watam Cray. Ngasi Major Kundaleva Manipur Press Club the Pangfukiva Paumising Unava Amada UFO Central Headquarter Secretary General Y Mayrava Angom Haiki, Takelamam Ramanda Maitena, Kristan Singi Oiba, Meting Amada, Atopa Puruki Satamibu, Tawai Ushitana, Matin Situnangang Lubadagi, Raya Sabagi Mpishu Oriba Manipugging Tole Sembasana Jawayauna, Organization Kiana, Irang Horpadi. Sengdokadabani Mahangna Satjalbu Hongdonga Pramal Togduna Noknobi video Ama Hausik social media viral certainly Basi UFO na Haksin and Lowe. Kaidung the Shazana Namfu Hafuda Amadi Hinsa Yauna Wakal Taminabi Wafam Late Madam Aduna Ramanandagi Hiram Asi Matangda Ing the Signa Organization Asi Central Headquarter Natraga Taubu Singa Pau Portuna Kudong Sagadam from Amada Hakting and Pamiduna Wakal Taminashi Natragana social media Kutanga Sengdokadabani Karigumba UFO Maikadigi Piriba Numit Nigi Matam Asi Fabi Manungda Sengdokadabani Central Headquarter UFO Karitobu Yavage Haibadu Kupna Kanara Matunda Amukana Warep Loguni Haiki. Mahang Haiki Lamdam Mashda Ing Tapadantana Malem Pumbada Nungshishanaba Amasung Santi Proknaba UFO na Pandam Tamli Amasung Pandam Algi Makapon Tabak Tauri Mashi Matam Supada UFO na Dumaksakani Lamdam Mashda Kundamini Batawan Tongan Purup Amasung Dramasimu Matam Supada Ikai Kumnai Lamdam Mashda Kundamina Purup Kangup Singeva Nungshishanaba the Sokadaba Wafam Sing Amasung Kamen Pongdok Pidanabasu Apil Toki. Takilambam Ramananda Haibani Pasina Tongan Badramagi, Natraga Natki, Sanavibu Karim Kataina Dana, Matin Sitna Chaki Bangangiba, video da viral or Pedigi, Miamna Songarakna, even Ekogi, Honorable MP Rajasaba, Inintolation Basanaja Wamakna, Tamui Shongna Sauna, Amadi, Organization Kayana. Ekogi Lup Amabu, Kanglup Amabu, Purup Amagi, Sanavibu, Signare Haidana, Laure Mayamama, Ekogi, Akanakan Bawa Hainere, Asigi Matung Tarapada, Makoina, Ibidi, Muya Sina, Takilamam Ramandana, video da, Haibatare, Mediagi Mamang ni Haigadra, with social media da, Manasindo, Warolamatamapodegi, Mayam Chetumina subside on the Lairaga. Anouba video Mamuk, a quick viral or a Pusquating Nazare. Monsieur Tainate, to mean the Lajeriba, a way ink tapa, Nungshisanava Porke Haidana, Santi the Lajaba, Organization Mabu, Manamuk Paxalaga, Kari Hydropoke Haibada, Magi Dharmagi, a Gogi Adumaba, meeting a ma, Tauring Aces da, Manamiam among the high sea. Mana meeting to Atopam the meeting to Lower Kansida. Mamangda Nipama Pama Mihai Madu Ma Masamagna Satjal ni Haina identify Toji Masamju Kitang Sangi Hai Satjal ni Haina identify Toba Adunga Mi Aduda Mana Pabung di Hodung Natra Haina Hangmatamda Hamda Kumakti Hai Ngailaga Mani A Hodong ni Hai Haidana Miam the Unselakanda Karim Kataina Badongna Nasagi Haiba Magi Hodung ni Haina Mina Hodung ni Haina Kumakpaduda Mayam the Unzalaga Nuknagiba. Masi Taraina Logde, Iopona Yamna Hakchin the Lowy, Hibidi Satjalna. Satjal Hibsi, Iopona sponsor to Baduma body money. And the Satjalbu, I could get say Buggy Monda, I couldn't lowy. The saying Hibda Miam among the humiliate Tobani, hide the Bopingamo. Sigumba, Asimana Hairaga Quina Karigi, the Mukta, Masiki press meet Tauribano, Hibidi Wapam Simatang, Akogi pressman. Preski Kutanga, the Masu Masa Tazer Doni, Kamtang Chindukage. Maramdi, Kaino Haibada, Dharma Sandokumatamda, Atopa drama, Nataga Senabi, Atopa Mu, Sayres Ergamai drama Wanka Kane and Kadlaga, Mana, Sandopogum Tawi, Handaktashu,
ikui kuidana mana maitai di seiraga sawe aditi amadi lebak sigi oiba ingtapa mayam ama law and order da kairakpa yai haina khanbadagi matam chana mahak amasung mahak loinabasingna maku pautak phajana pibirakanda magi adugumba mi seiba ngangbagi thabak ase masi tawdanabagi damakta aikoi ngasi gi press meet se sinbajabani ngasi press meet ai press haiba kambu sidi yamna masin thawba mafam khudimakta loina yamna magi magun matik mayai leiba aduma polamani na masu soina tarani khandana koi tawjabani mangonda aikoi na hakting na kaugiba leite kaude temisung makchi mayamgi kano tawna asawu mayam na mase kaitang kano tawna section na lerangani na khanbadagi aikoi kaujade mramdi aikoi gi leibak sigi ikai kumnajeba chief minister na so aikoi gi ain khutta pairaga sinaganu haiba adna aikoi na kaura kholaga tawba haiba se yamna authority oiboina lawkini haina khanjabadagi aikoi press ki kutangda ramanda amasung mabu saugatba kangbu na khangna ba haina tawjabani aikoi gi ngasigi press meet ase ana ramananda si mana khalibasi ma christiani haijai koina tajai christian haibasidi karino haibda christian gi koina yam munna khangudrasu wahi amakatang ani katang khangba leijai maramdi christian gi bible da mana sandopa magi afaba wapau da kari hene yauge aigi khuchina karingba phatabam taw tarboidi aigi michina karingba phataba minga miyeng tarboidi madugi parto aigi hakchang dagi lokthokga ai whole body se kanna bohono aini yam phajabu wahi yawi adubu ngasai gi hairiba ramanda se masidi phata wa mayam ngangasu ramanda lande haibasi kanagumba khara group khara loop khara haiba tare maga tinaba sanaba haitare group kharna di masi ramanda lande chumi akogi nan christian oibasingda aduga christian oirba kangbuna nan christian gi thabak tawkuda seijabani ngangjabani haiduna moina di puthoi adubo taren pungphai yauraga aikogi thonganda mai opa haibasidi kano matamadadi komsu tromba yai adugo koi khangjade aduga masidi maruoina miyamna loina tingna khangnarba maitei khatuna tawbanina maitei da oirongani na onjanbani aduga hakthengna sajal da toisi sajal haiba wahi se pallakanda mana hayapanina koi sengdokda yadarna sengdokjabani aduga aikoina su appeal tawjai amasung press ki kutangda tawjage maramdi aikoina sajalna kanagumba amabu yekna boina logde nampu hapuda hingsa siznarakanda mabu yahanba amasung wakal taminnabugi thabak kaidongi su tawroi aduna aikoina kaujaribasi mase aikoi hojik ngasi tawjaribase central headquarter haibok haiba adugi kanoduna organization gi headquarter na sinjabani mana matungsida ngasi degi tharaga numit tare ni sigi manung chaisida mana aikoi gi central headquarter haibok ta leiba meeting or natraga aikoi gi thopur jariba aikoi mayam singsigi marakta pau phongda birakanda phaminarga hakthengna wakal taminabado madu kano tawjege amonda appeal haigadra akoi warning makti haijaroi appeal tawjege haidana ngasigi asungma press meet ase sinjabani kanau press tagi question any last one bitang da akoi gi ingtapa nungsi sanaba haibadu porokpa pamjabanina ngasai gi hairiba mana phanayamna iopobu natraga sajal bungang amsu seirabasu akoi mada akoi yamna hakthengna masi phajaba wakhalda porokna ba haidna admaina sinjabani anam kanagumba miyoi amada seiraga ngangaga akoi sauroi hainingai kaisu leite human being is haibasi animal amani ana sauradi animality se tholakani maram aduna aikoi gi leibaki law and order da kairakani haibasigi akoi yamna singnajaba lei hojik marakta sengdorpa maramakta hairakpa kayama akoi gi singnajai lupsingna hairakpa natra lekai gi organization haigadra club haigadra mi punjalaga sengdorpa natragana magi drama bu hunge man ge toba adegi mi bu seigi man seiba man ba toba adugumba mayam tholei masi akoi iopona thon jinde aduga aikoi gi iofo haibadi sajal gi maruiba aikoi gi kanodi moto di universal peace and love and to make a world without war haiba sigumba aikoi gi
ꯃꯣꯇꯣ ꯑꯁꯤ ꯂꯩꯖꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯤ ꯃꯌꯥꯏ ꯂꯣꯏꯁꯪꯅ ꯈꯟꯅꯔꯀꯥꯟꯗ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯧꯈꯠꯆꯒꯅꯤ ꯂꯧꯈꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟꯗꯨꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯅꯝꯐꯨ ꯁꯥꯐꯨꯗ ꯍꯤꯡꯁꯥꯗ ꯅꯠꯇꯦ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯧꯈꯠꯆꯒꯅꯤ ꯑꯗꯨꯒ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯃꯌꯨꯝꯗ ꯆꯦ ꯊꯥꯔꯒ ꯑꯗꯨꯒ ꯃꯥꯁꯤ ꯐꯪꯅꯤ ꯊꯥꯖꯗ꯭ꯔꯅ ꯑꯩꯈꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯖꯕꯅꯤ ꯃꯌꯨꯝꯗ ꯆꯦ ꯊꯥꯔꯒ ꯃꯥꯅ ꯑꯄꯥꯝꯕ ꯃꯐꯝꯗ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯔꯒ ꯃꯥꯏ ꯈꯨꯗꯣꯡ ꯆꯥꯅꯤ ꯑꯗꯨꯒ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯇ꯭ꯔꯨ ꯁ꯭ꯄꯤꯔꯤꯠꯇ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯨꯠꯁꯤꯒꯤ ꯇ꯭ꯔꯨ ꯁ꯭ꯄꯤꯔꯤꯠꯇ ꯂꯩꯔꯝ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯧꯖꯕ ꯃꯐꯝꯁꯤꯗꯁꯨ ꯃꯥ ꯁꯣꯏꯅ ꯂꯥꯛꯀꯅꯤꯅ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯤꯡꯁꯥ ꯇꯧꯒꯗꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯍꯧꯖꯤꯛꯀꯤ ꯍꯪꯕꯤꯔꯤꯕ ꯑꯦꯛꯁꯟꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯣꯏꯁꯪꯅ ꯀꯨꯞꯅ ꯈꯟꯅꯔꯀꯥꯟꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯣꯛꯄꯗ ꯂꯩꯖꯩ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯅꯕ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯎꯆꯦꯛ ꯋꯥꯌꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯨꯠꯁꯦꯝ ꯑꯃ ꯑꯣꯏꯅ ꯊꯝꯕꯤꯔꯦꯕ ꯏꯁꯣꯔ ꯅꯨꯃꯤꯠꯄꯨ ꯁꯦꯝꯕꯤꯕꯒꯤ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯇꯤ ꯁꯨꯔꯖꯗꯦꯕ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯈꯨꯔꯨꯝꯕꯁꯤꯕꯨ ꯍꯧꯗꯣꯡ ꯅꯠꯇ꯭ꯔꯣ 하이로로지 사오르크니도 노마이는 고랭가이 닐쿠티 하이브 군두다 마시기 렉처시 또고 마탐다 사잔 이진에 나와마 마디 마성가디 ям 사나 카크레 마시 아이기 쪼크리 마망가 오자 마얌나 팜비르 수마이나 마얌 마르도 마수 팜바 야웨 아이나 마시기 와리시 리블 로레가 마 논터도 뜨는 따이 아이나 마나크 프랍창실가 바봉 자히 humpu공 도이수레 바봉 난 하우동 나트라 마는 콤데 ngahaktan leraga mang nomaka ay hogdongni ay ma Lengshin Biraksi Asian Hospital Kwakaitel Bazaar Facility Singasi 24/7 Pangbiragani Lambida Thokpa Accident Kudimaki Treatment BP Stroke Management Heart Attack Management Makal Kudimaki Emergency Treatment Singsu Pangbiragani CT Scan Ultrasound X-ray ECG Ambulance Singi Kudong Sabasu Lejare Medicine Amasung Atai Department Ki OPD Numit Kudingi Ayuk Amadi Nungfilda Pangbiragani Kaubiraganu Asian Hospital Kwakaitel Bazaar